Drill Loiraba Matungda Chinese forces na Lanthengnanaba sem Sare Haina Laothokhre. Taiwan gi President Tsai Ing-wen na United States satuna US ki House Speaker ga unakraba matungda Taiwan bu maikay pum na magtagi thingsinaba gi lan tamba oina numit humni achoba military exercise sathakiba Chinese military na ngarang drill loiraba matungda Lanthengnanaba sem Sare Haina Laothokhre. Lan gi sem sabagi exercise adu maromdom shasan tawjaba Taiwan gi mafamda warning tawbane. Theater troops na matampum na magta Lanthengnanaba sem Sare amasung Taiwan na maning makatamnaba honaba amasung miraybang na khut thingsilakpada thugainaba matam amata hekta Lanthengnaba ngamgani haina Chinese military na haike Taiwan gi akoibada numit humni exercise tawkiba du mamang sahi gi August thada matamdugi US ki Speaker Nancy Pelosi na Taiwan da lakraba matungda China na yamna chawna sathagiba exercise aduga manai haire. Exercise si Taiwan busuki hanaba amasung Taiwan bu samudra amasung atya animagta sil tawsinabagi damag Chinese troops singi practice tawnabagi tanja oiki haina experts sing na haike handaki exercise adu maruway na Air Force ki mapanggalda midyang changke Taiwan report tawkiba matungin na hawkiba numit humni sida China gi warplane sani gi mathakta paiki haire China gi sandong aircraft carrier so exercise adu da saruk yaduna ahan boy na Taiwan bu question bagi thabak tawke China ki social media platform da thagalakiba video da carrier adudagi fighter jet take off tawba uke Taiwan ki National Defense Ministry na phongdokiba matungin na ngahan ayuk pung taruk tage ngarang ayuk pung taruk phawbagi manungda China ki aircraft humudra paisilaki amasung tangkhai rom na China amasung Taiwan khaidokliba Taiwan Strait samudra gi mayai gi lai lanthoroki haire median lanthorokiba jet plane sing adugi manungda J-60 fighter jet nipan J-1 fighter nipan, Sukhoi 30 fighter nipan amasung spy plane sing yauke sandong aircraft carrier ga jura saba J-15 jet sing su Taiwanese forces na track tawke hairiba sortie mayam asigi matungda amuga na bomber aduga fighter jet kaya marum yauna flight yangkai ga mapan su paisilaki haire Amit Shah gi Arunachal khongchar China na yaningdaba phongdokhre Arunachal Pradesh da Home Minister Amit Shah na satkadoriba yengsin khongchar aduna Laibak anigi santi gi lamda akaiba thogalakani haina China gi maikay digi phongdokhre China gi foreign minister na ngarang paumisinga unaba madahai Amit Shah gi Arunachal khongchar asida China gi maikay digi tasengna yaningdaba phongdokpaga loina na mahaki thawong aduna Beijing gi territorial sovereignty violate tawgani haiba wafam phongdokhre mamang gi aroiba chayolda China na Arunachal gi tongan ba mafam khara maming nongna thonjilamba adu Amit Shah na India gi lamni haina claim tawrakhre adumoinamak China gi spokesperson Wang Wen bin na phongdorokpada nauna maming thon khiba janang hairiba mafam asi China gi ngamkhai manung ne Amit Shah na mafam adu India gi ngamkhai ni haina phongdokpa bu akan ba mawongda condemn tawi haina phongdorokre hawjik wadiba India China gi ngamkhai chayena ba leringai chairakta Home Minister Amit Shah na China na nauna maming thon khraba jangnam da changsilaktuna yengsiladoriba se China gi territorial sovereignty da chawna violate tawba oigane masina maram oiduna laibak ani shanti leina made tangdu leitana Laidiba phibam asida chawna chayenaba ma thogalagani haina wangna makatana phongdokhre Home Minister Amit Shah lakadoriba April 10 amadi 13 da Arunachal da laktuna state asige KV2 village the tribal village program launch tawna ba thorang tawribane hairiba mafam asi India China ani gi ngamkhai lamdam ne India na matam pumbada Arunachal Pradesh state po India gi lamge saruk ama oina maintain tawduna lakle China na masagi ngamkhai manungda leiba lamda thonba mameng makhoi gi ground reality yenglaga kaidawnungda maming hongdokpa tawroi haina wangna makha tarakre